ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ Chief Minister N. Birena CM da High Sea Web Portal ꯍꯧꯗꯣꯛꯈ꯭ꯔꯦ ꯊꯧꯔꯥꯡ ꯑꯁꯤꯅ ꯂꯩꯉꯥꯛꯄꯗ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯃꯗꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯍꯦꯟꯅ ꯂꯩꯍꯜꯂꯒꯅꯤ ꯍꯥꯏꯈ꯭ꯔꯦ ꯑꯣꯖꯥ ꯋꯥꯠꯂꯤꯉꯩ ꯑꯣꯖꯥ ꯑꯃ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯊꯣꯛꯈꯤꯕꯒꯤ ꯃꯥꯌꯣꯛꯇ DM College of Artsꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯏꯔꯥꯡ ꯍꯧꯈ꯭ꯔꯦ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯕ꯭ꯂꯣꯛ ꯃꯦꯟ ꯒꯦꯠ ꯁꯣ ꯂꯣꯟꯁꯤꯟꯈ꯭ꯔꯦ कोलकाता सोल लेक स्टेडियम सानखिबा 138 सूबा दुरान कप की फाइनल बेंगलुरु FC ना मुंबई FC बु गोल अनि अमदा माइखिबा पीदुना चैंपियंस ओइख्रे अमदी इंडिया दा हौकिबा पुंग कुनमरी दा नौना कोविड-19 पॉजिटिव ओइबा मियोय लिस्टिंग मरी चनिपान यांखै निपान थिनख्रे मियोय 19 ना लेखिख्रे खुरुमजरी नुंगथिलगी पोनी न्यूज में ताबिरब मयाम पगनामपु विद्यालक्ष्मी तराम ओक्चरी हौजिक पाउ संदोक पिजरी चीफ मिनिस्टर एन बिरेना ngasi CM दा हाई सी गी वेब पोर्टल हौदोख्रे महाकी सेक्रेटरीएट पांगथोकपा वेब पोर्टल अदु हौदोकपगी थौरमदा पावर मिनिस्टर थोंगाम बिस्वाजित रूरल डेवलपमेंट एंड पंचायती राज मिनिस्टर युमनाम खेमचान वर्क्स मिनिस्टर गोविंदास कोंथौजम टेक्सटाइल्स कॉमर्स एंड इंडस्ट्रीज मिनिस्टर्स नेपचान गिपकेन वाटर रिसोर्सेस मिनिस्टर अवांगबाव न्यूमाई हेल्थ मिनिस्टर डॉक्टर सापम रंजन CAF and PD मिनिस्टर एल सुसिंद्रो सोशल वेलफेयर मिनिस्टर हैखाम दिंगो ट्रांसपोर्ट मिनिस्टर कासिम बासुम चीफ सेक्रेटरी डॉक्टर राजेश कुमार एडमिनिस्ट्रेटिव सेक्रेटरीज अमदी अतै लेंगाक की मरु ओइबा ऑफिशियल सिंगसु सरुक याखी CM दा हाई सी ममांग चही के अक्टोबर थादा हौदोखिबा मियामना मखोइना थेंगनरिबा खुदोंग चादबसिंग अमदी सेंजा थुमजागा मरी लेनबा वाकत सिंग खंगहलकनबगी थौरांग अमनी मसीना लेंगाकपदा ट्रांसपेरेंसी अमदी अकाउंटेबिलिटी लेहनलबा मतेंग ओइरगनी हाइना सोशल मीडिया दा थादोरकपा वारोल अमदा चीफ मिनिस्टर ना फोंदोरकली DM College of Arts की ओजा वालिंगै ओजा अमा ट्रांसफर तौथोखिबगी मायोक्ता ngasi DM College of Arts की महैरोइसिंगना इरांग हौरक्तुना कॉलेज असिगी एडमिनिस्ट्रेशन ब्लॉक मेन गेट सोलन सिनख्रे अमदी कॉलेज असिगी लंबी थिंगबगी खोंजंग संगसिनख्रे ngasi अयुक पुंग 12 रोम ताबदा हौनरुबा तौदना कॉलेज असिगी महैरोइसिंगना थौरक्तुना DM College of Arts की एडमिनिस्ट्रेशन ब्लॉक अमदी मेन गेट सोलन सिनखी मसीगी मतुंग महैरोइसिंगना कॉलेज असिगी मनुंगदा लैरिबा लंबीगी नाक येता थोक्तुना लंबी थिंगबगी खोंजंग संगसिनखिबगा लोइनाना धनमंजुरी यूनिवर्सिटी की वाइस चांसलर लाकपदा लंबीदगी ममाई लैदुना हलहनखी खोंजंग असिगा मरी लैनाना DM College of Arts की BA 5th semester तमलिबा महैरोइ उमर MK ना हाई नंबोल L सानोई कॉलेज दा हिस्ट्री के असिस्टेंट प्रोफेसर ओइना लैबा अदुगा DM College of Arts दा 2018 दगी यूटिलाइज तौरखिबा सामसन सेलहाउबु था असिगी तांग 13 दा CI College बिष्णुपुर दा ट्रांसफर थाखिबा असि यानिंगदे धनमंजुरी यूनिवर्सिटी की ओइना महैरोइ लाइरिक ताकपिनबो ओजा कया वातुना लैरिबनी असिगुमा मतम असिदा ओजा थाबिरकपगी महुत ओजा ट्रांसफर थाखिबा असि करम बलेंगा की चटनबिनो ओजा ट्रांसफर थाखिबा असि खुदक्ता स्टेट ऑर्डर थोकदबनी स्टे ऑर्डर थोक्रिबा फावबा कॉलेज थिंगजिनबगी खोंजंग लेप्तना चथगनी लेंगांगना अकनबा खोंजंग लाक्तनबा होनबियु हाइखी खोंजंग अदुदा मरम चादन ओजा ट्रांसफर तौबा यारोय एखोय इरांग तौबा पामदे अवातपा ओजा सिंह हापियु महैरोइ सिंगी पुंसी कनगदबनी हाइना खोलाव सिंगसु लाउखी मरम चादन ओजा ट्रांसफर तौबा यारिंगे खुदक स्टे ऑर्डर थोकदबनी एखोय यारे महैरोइ सिंगी पुंसी मेन खुदिंग मत ओजा वालगा लै हाइता सम ओजा अमा खक्तंग ट्रांसफर तौबगी वानी नोंगाला कांदा अतोप ओजा अमा तौरोय हनिगाय सु लेते हाइतारे सुमाइना सुम ओजा अमा नोमगी ओजा अमा मुक ट्रांसफर तौरक्पा नोमना अमा मुक तौरक्पा वालेगा लेबना मरम ओरे कांदा अवाद अवाद प ओजा सिंग अदुना चरखरा कांदा कनाना अखोय ताकपिगदइनो तंबिगदइनो हाइजे अखोयना वहंग अमुखक ओरकपनिना अखोय पुन्ना सिदी अपुनबगी ओइना तौरक्पा ओइना लौरा कांदा अखोय पुलप ट्रांसफर तौरक्पा हाइबसे अखोयना सरकार की ट्रांसफर पॉलिसी की मतुंगिना तौबदी ओरंगने दुबु होजि लमदम असिदा MLA खरना जिला परिषद प्रधान मेंबर की थबक थौरंबु कुंबाम नुंगदंग पाइशिलगा तौनिंगबा तौरिबा असिगे मायोक्ता शिव सेना ना लेपकनी MLA सिंगनसु
Natabasing voter da hapsin bigano mari leinaba department na su niyam chumna thabak tawbiyo haina Shiv Sena Manipur State Unit ki President M Tombi na phongdokre ngasi babu parada leiba Shiv Sena gi office ta pangthokiba pawgi mifamda Tombi na hai lamdam asibu chakhatpa oinaba hotnabada party asina Thaudang Lowri, MLA Amadi Department Sing Nasu Niyam Chumna Thabak Tawbiu, Tha Asigi Tang Kunda Delhi da Pangthokadariba Shiv Sena gi National Executive Council gi meeting da Manipur da Paliba BJP lenga ke Shiv Sena Manipur State Unit na official oina saugatna ba wafam pukhatkani. Masigi damak ngasi Delhi da chatlagani haiki. Mahak na makata na hai Manipur da Paliba BJP lenga asiga hanadagi mari faduna lakli. Masina lamdam asigi thabak thauram kaya paikhatpada mateng pangnari lamdam asida drugs muthatnaba Chief Minister na chathariba war on drugs mapung fana saugatli BJYM drugs kaya faba asida su Shiv Sena gi youth sing saruk yaduna drugs muthatnaba hotnagani haiki thauram aduda Shiv Sena da changlakhraba Shiv Sena Patsoi gi President L Dilip Kumar Shiv Sena youth ki General Secretary Jiten Moirangthem amadi youth ki executive member na Megajit Su Oki vote kana hoda kana gumba kari gumba party khana akoi indigenous people na taba aduga akoi mapan gi akoi voter list ha pa yadaba adugumba kari gumba hapsal biba kari gumba adugumba tawida na ba aduga loina na akoi voter list sibu ikhatpiri ba akoi election commission ki mioi sinasu hotel da phammaga madugi khoi survey to bunataba yumdong kuting da sangaga ujik aina khanjabada khoi uribong mutada akoi ki mau handak mayum palakpa adigi somni ki panjo mayam se min chandaba electoral roll da chandaba mayam yawe Sagol Bangtak in Pata Leba Standard Public School gi chahi angkai suba mapok kumon pangthok pagaloina na listing ani kunithoi gi ISSLC exam da school asi dagi mai paglakhraba mahiroi singbo manapi dun ikai khumna ba utpagi thorom ama pangthokre thorom adu da Standard Public School gi principal Laistram Rajesh High Court of Manipur gi advocate Chongtha Momon Department of Chemistry Oriental College ki assistant professor Dr. Moirangthem Falguni Social Scientist Danafi Laistram CRAU gi President Fairoijam Bimol, Pandam gi Editor Namoijam Tomba Maitei, Amadi All Manipur Recognized Private School Welfare Association gi President Khuraijam Doren Khangan Banamaru Oiba Mioi Oina Saruyaki. Thorom aduga mari leinana school asigi principal Oriba Laistram Rajesh na hai school asigi oza singna kan hona duna afaba mahiroi kaya puthokpa ngamkhiba asi school asigi yamna chakthok janingai ni. Oza sing amadi mahiroi singi hona jamal fangbani mahiroi singna afaba matik jaba mioi amamam oiba ngamkhiba asi oza sing amadi school gi mai pakbani amadi lebak miyanggini school asi lakadoriba chahi asidagi hena sembat sagatuna afaba mahiroi sing puthokpa ngamnaba hona gani haina phongdokhi. Laumi sinmi gi matam sangna awa ana kaya thengnaduna laklaba housingna Bharatiya Kisan Sangh Manipur Pran ki state president oriba and Indubushan bu Bisnupur district ki Nachau Panthong Canal da taramna opagi thoram ama laumi miyamna sinduna pangthokre thoram aduda Bharatiya Kisan Sangh Bisnupur district ki president N Jadov BJP Bisnupur mandal ki president N Raghumani amadi Tobul welfare club ki secretary T.H. Birasu saruyakhi Pangmi singda wa ngaladuna N Idubusona haikibada matam amada Marang Lo Canal amadi Infal Canal asi ising fazana piduna law amadi Inkolkoi bada yamna khumang saksil lambani adubo haukiba chahi kharada yamna fibam jadana leuraba tungda handal Chief Minister N Birena Luchingba lengak maru oina Minister Let Pauna pungning changbiduna department gi EEAE SO amadi atay staff kaya na kanahona duna ising marang kay na piduna labuk singda ising fanganba Inkolkoi bada changadabay ising watana pibada gi lengak pu thagat pa phongdokhi Mana makata na haikibada tharak libay ising asi nongi ising nate aduna laumi ichil inaw sing na arembada manghandana ba pukning chang na hona na ba apil su tawki. Akhoi lengang section bida bahagi ra longwing na thoi de badagi high gumba irrigation facility du
मतम खरा चथरमगा मदु मांगी बदुंगना होगी सही कुंथरा जी लेरिबा केनेल जी इसिंग पीबा ngamdana फेल होइदना लेरमबदगी खंगहौदना हतक अखोगी लारिबा बीजेपी लेड गवर्नमेंट अखोगी ऑनरेबल मिनिस्टर चीफ मिनिस्टर बिरियन सिंगना कन होनबदगी लेरिबा टेक्निकल स्टाफ इंजीनियर सिंगना कन होनबदगी खोगी मरुबा मिनिस्टर थौदांग लोरिबा ले पाव हौकी मागी लिसिंग मखादा इसिंग से कोन मांग उरे इसिंग सी हतकी कुमसी एसी अखोगी अहानबदा नोंग सिमाना काइनो फंगमगा ममै लो पालम मतुंग लो खुदुंमकी इसिंग फंगदुगी अवाब मायोंगबसे मसिना अचौबा अखोई लौंगिसिंगदा अचौबा मतेंग ओहेंदना Matam sang na ising pida na leram laba kenel ising pibadagi lausu fare inkolsu fare haina Taubul Welfare Club ki Secretary T.H. Birana Fongdokre. Ngasi paumi singa loina na Taubul Kwasify Koizuman na Chow Amadi ngai Kongi Law Amadi inkol koi riba mafam singda koi na chatuna yeng laba tungda T.H. Vira wafam asi Fongdokibade. Makata na hai kibada hauji inkol suba matam natrabasu lawdagi inkol na hena sentok laiba hele kanaduna inkol ayamba koinare. Loina na Bisnupur district ki kun khara asi horticulture zone amani haina launari amadi masidagi puthorokpa mana masing sing Manipur gi mafam kaya da yoli amadi miyoi kaya amana lawba laknari adubu khwaidagi luribadi matam chana marang kaina har fangdaba asini har yaudana kari amata tawba yadabana inkhol koijari ba khunja singna sizinana ba har fanganbiu haina lenga ki pukning singsilakli ising tharak padagi di law shu phare Piron suba puki kangamba puna roina phare tawdabu akhoi na wari badi auju jikse kharip ki matam ni kharip matam sida tabul ngaikong khujiman boksibai naso amadi bisem puna singba kunja singa se law bugi bahutta ngon saman koibana pothok leire haidana ngon saman koiboromda pharma singji roina sangchele adu akhoi na wari badi akhoi makan maka kaya gi kharip ki matam da law da dana rabi crop ki Hazariba, Mahi Morong, Putok Sariba, Hamasina, Manipur gi, Konu Oliva Impanda, Ayuk the Nutinda, Aria Palatana, Isanga Fishing is Puka Jolly. Adu Wari Badi, Har Pivide, Kari the Makta, Manipur Sarkana, Maramaduna, Pata Paiva Paidava, Hingon Bukorigadi, Marumarang, Haragadi, Har Pibu Haidana, Ahenba, Manipur Sarkagi, Mapamda, Tabungi Ladiba, Kuzman Ladiba, Nakongi Ladiba. Bisembu gi leiba pasibagi leiba natso gi leiba longmi myamna ngasi press media gi thongda Pagi mertha date ma break amatang mamunasi DS Enterprises Kashamthong na organize tawba mga super langbal kekil Nakadoriba September gi tang taraga tukagi October gi tang taraga ni toy pawba Palace compound na leiba aptak kangjebung da pangthok sargani Langbal Kaitil asida Manipur da leiriba furuk khudingmakki cultural item amadi store sing thongbigani Mangarak suba Langbal Kaitil asida national amadi international gi oiba store chama hena saruk yagadori Nipal tangana pangthokwa festival amani festival asida gambling item amati yawjaroi handloom handicraft amadi disabled singi oina Soul 20 kudong tawa thamjai tongan na musical event rock show Manipuri matam isai loinana with the star dance competition amadi fashion event kaya su Langbal Kaitil ubo khongbigani Please come and enjoy at Langbal Kaitil Please come and enjoy at Langbal Kaitil Break ki batung na mayam tarap nong siri hauji pau maka fisari Bukhau Gram Panchayat ki Pradhan Chandam Inauna Panchayat asigi manung chana leiba yumnam pat logi khunja singda electric pump set ama khusinakre electric pump set khusinarpa aduga mari leinana ngarang yumnam pat lo village development committee Morning Star Club yumnam pat lo amadi United Women Voluntary Association na sinduna yumnam pat lo thongkhong da pangthokpa paumi singa unaba amada yumnam pat lo village development committee gi president Nauroibam Joina Kumgi nong matam chana chudabana maram oiraga lomi singna thengnariba khudong chadaba asi kokhanana pradhana laurakliba thodang thagatningai ni lau pari chamyang khairom leiriba khul asigi ising pirakliba electric pump set asina khul asi fauna cheliba lembi khongdai ising chingduna lofam singda kana bakaya piba ngamle lau lokpa yaroi dra haina mi painaram laba lomi sing haujikti lau lokani haibagi asa uba fangle Mamang thagtagi hauna lekai asina waraba matamda
thengkhang kayada pradhana mateng pangduna lakli makhata na su panglakani haibagi thajaba lei haiki koi ikang thope awa tar ba matam sida hariba lo sing si lok pa yaro de kanza ma koi salak matam sida gram panchayat sida lebiri ba kai khunu ba pradhan na ngogle kai si awa ba yeng biduna electric pump set ama tibi raktana ojeu si koi lo lok pa yaro de mafam sing du da ising thajan chara koi lo si lok pa yaro na ba koi onajari masida koi ngogle kai de leiriba mara pai bi adi club development committee ahum masina khau gram panchayat ki pradhan bu ainingai leitana ba ko thagachari aduga ma tobimal sisu koina chidi oina koi kaujaro hai Silongi ibudaw pakhang ba thogal lup na sinduna ahan ba oina Meghalaya gi Silongda leiba Manipur Wawanda langbal haisoi amadi luklen katpagi thorum ama ngarang pangthokre thorum aduda Manipur gi mapanda leiriba maitei singna iramdam gi wangmada leirabasu isagi chadabi amadi hawrafam ngakna chatpagi wakhalonda pangthokkiba thorum aduda Silongda leiba maitei kayana saruk yakhi Moreda irawat mapok kumonga mari leinana amot akai sit sengbagi thorom ama ngasi pangthokre International Border Town oiba Moreda ngasi mitei council moregi makhada leiriba lekai manga gi club singna mathang magi lekai da lamyan bahizam irawat ki chama kuntaruk suba mapok kumonga mari leinana pangthokadaba cleanliness drive ama ngasi dagi yaifa thorang thoksillo YTT More khunau lekai ward number 9 da More mitei lekai manga gi ahan ba oina hodokre Thorum adu da lekai adu gi miyam na saru yabaga loinana amot akai singdokpagi thorum adu mapungfana pangthoki lemhoriba MCM gi makhada leiba lekai singdasu makhata na asiguma thorum asi pangthoki gani hairi Mizoram da changja fam lauduna leiba Myanmar refugees sing na state government da hana khanghalamdana amadi state government gi ayaba yaudana lam leiba yum leiba amadi lalon iti ki thabak tawba yaroi haina khangankhri makoina purakpa gari sing gi akupa marosu makoina leiriba mafam adugi village level committee da mayek sing na khanghangadabani haina mari leinaba authority na order ama thokre order aduna Lanjenarakli ba Myanmar refugees sing da Aadhaar amadi electoral roll da mingchanba yaroi amadi driver's license su lawba yaroi haina khanganki Britain gi khwaidagi matam sangna chahi 64 rom sason pairamba Queen Elizabeth II gi aroiba mathau mangam ngasi London da Westminster Abbey da pangthoklagani ngasi nungtil pung 3:30 dagi hauduna pangthokadoriba aroiba mathau mangam asida India gi President Draupadi Murmu yauna dignitary listing ani rom na saru yagadori thorom adu loisendringai mangoyana minute ani tumina leiduna lekhidaba Queen Elizabeth II gi mafamda ikai khumnaba utkani amaromda mahaki machanapa King Charles III na pamjabas gi matung inna lebak asigi mafam sinba thungna chayol ama chupna awaba phongdokani Manipur gi mapanda khundariba maitei singna thangta sanariba sanaroi singbo Manipur gi chief minister na tongan ba sports gi authority dagi oirasu mafam khudingda saruk yaba phanghanbiu haina ngasi Silchar Elora Hotel da pangthokpa paumi singa unaba amada Assam Thangta Association gi president Wahengbam Binod Kumar Singh na phongdokre paumi singa unaba aduda social activist Swarnali Chaudhuri Silchar Thangta Association gi president Santosh Rajkumar vice president Kajal Singha Aisloya Tabas Singha, Secretary Kriti Sundar Datta, Nachingbasu Saru Yakhi. Mahangna makata na hai lakliba October thagi taret tagi mapan fauba Hozai Thangta Association na sindo na pangthokadoriba state level championship asida sanaroi mapan na saru yagadori. Assam Thangta Association na mamangi state level championship tasu mahiroi chahum hena puthokpa ngamkhre. Loinana lakadoriba national championship tasu saru yagani masidasu asoidana medal purakpa ngamgani haibagi thajaba lei haiki. Silchar Thangta Association gi president Santosh Kumar na hai Thangta haibasi Manipur dagi haurakpa masana oibana Manipur gi mapandasu Thangta bu pak sanabgagi wakhalonda association asina semkibani. Haujiki angang singna matam manghanduna leibagi mahutta self defense su oiriba thangta sanaduna haksang fana leiminasi haina phongdokhi Ekumi thangta sinakona mapum chana yekmi dragati ekoi si chokmang choksumbung asa mathangta rakasida kana Silchar Thangta Association si simraga su makoina leibagi si
Kasar district hangga association anda ada lagi tu beri hagati hari Kasar district hangga association Assam state body makada lagi na kumana lagi hujing di mukoi na tahu semua ni ba association asina hujing di hojai da pangko pada state level championship काम करे तो ना हौरे का मापन में लोग तो उसका मकोई ना अंगांग मापन kan di foto kan ni haba wakala sikit mako na makawa yung asigi sarsi da ina pagi sabi non nang ba Ngarang numidang Kolkata gi Salt Lake Stadium da sada ki bacha makuntra matoi suba Durand Cup ki final da Bengaluru FC na Mumbai FC bu goal ani amada mai thiba piduna champions oikre Bengaluru FC gi sanaroi Siva Sakti Narayan na match ki minute tara chatpada goal ama chansinduna mangzil thaki adubu Mumbai City FC gi apya na match ki minute kontra chatpada goal ama chansinduna handoki ahan baha loiba faubada goal amamam chanaki ani suba half ta Mumbai City na akan ba maong da sanaduna goal channa bahonaki adubu match ki mahut mfumatoi chatpada Sunil Chetri na Kaurakpa corner kick ama Alan Costa na heading toksanduna goal ama ga chansilaga final match adu thoiki Odisha FC gi Antonio Del na Golden Glove Mumbai City FC gi Lanlian Joal na changte na Golden Boot amabu Mumbai City FC gi Greg Stewart na most valuable player gi Golden Ball gi Mana Singh Funky Union Health Ministry gi data gi matung inna India da hokiba pungkun mari asida nauna COVID-19 positive oiba mioi lising mari 25 thengda khrei mioi lising mari chatre ka kutra manga na laina asida gi fagat ki amadi mioi 35 na lekidre masiga tharaga hojik fawbada laichet asina maram oidaga lekidaba migi masing punna la manga lising kunipan chahonga yankhai manga oikibaga loinana hauji India da COVID na naduna leiba migi masing na Lising nifu nipan supna kuntaret oiri. Positivity rate na chada ama dasmik mapan taruk oiki amasung fagat pagi chang na chada marifutara nipan dasmik taret ama oiki. Health Ministry gi matung inna hojik fawda laina asida gi ngak thokna ba lengak asigi oina grow chani ga tara taruk hena COVID vaccine kap thokre. Laichet asina laikidaba mioi tara nipan asi Kerala dagi mioi nipan Maharashtra dagi mioi ahum Karnataka takadagi mioi ani amadi Chhattisgarh Delhi Meghalaya Uttarakhand amadi West Bengal dagi mioi amamam ni hairi Losilak pada maru oiba pau amka hanapizari Chief Minister N Birena CM da High Sea Web Portal hodokre thaurak asina lengak pada transparency amadi accountability hena lehelagani haikre Oja walingai oja ama transport toktoki bagi mayokda DM College of Arts ki mahiroi signa irang haukre administration block men get solar sinkre Kolkata ki Salt Lake Stadium da sana ki bacha makutra matoi suba Durand Cup ki final da Bengaluru FC na Mumbai FC bu goal ani amada makiba piduna champions oikre India da hoki ba pungpun mari da nauna COVID-19 positive oiba mioi lising mari 25 thengda kre mioi 19 na lekidre Poni news meng tabir me ampum na mapu amka handa khurumjari